ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎꯅ ꯌꯥꯏꯌꯦ ꯃꯥꯗꯤ ꯃꯄꯥꯡꯒꯜ ꯁꯛꯇꯤ ꯌꯥꯝꯅ ꯀꯟꯕꯅꯤ ꯑꯩ ꯃꯥꯕꯨ ꯀꯧꯔꯨꯒꯦ ꯖꯣꯅꯤꯅ ꯑꯗꯣ ꯅꯪꯗꯤ ꯃꯥ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯃꯗꯨꯗꯤ ꯅꯣꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯖꯣꯅꯤꯅ ꯅꯪꯗꯤ ꯚꯨꯠꯅꯦꯗꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯁꯛꯇꯤꯒ ꯑꯝꯇ ꯄꯥꯏꯖꯗ꯭ꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯃꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯃꯥꯏꯁꯤꯁꯨ ꯀꯩꯀꯩ ꯌꯦꯛꯁꯤꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯄꯤꯛꯇ꯭ꯔꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯐꯠ ꯈꯨꯝꯃꯤ ꯑꯗꯨꯒ ꯑꯩ ꯆꯠꯂꯦ ꯅꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯃꯁꯝ ꯑꯐꯥꯕꯗꯨ ꯐꯠ ꯐꯠ ꯐꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯁꯥꯗꯧꯅ ꯈꯞꯄꯒ ꯄꯥꯏꯕ ꯍꯧꯔꯛꯏ ꯑꯁ ꯌꯦꯟ ꯃꯇꯨ ꯁꯠꯄꯗꯧꯅ ꯁꯠꯈ꯭ꯔꯦꯅꯦ ꯁꯝꯁꯤꯁꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯤꯀꯨꯞꯇꯨꯗ ꯈꯪꯄꯥꯏ ꯄꯥꯏꯈ꯭ꯔꯦ ꯖꯣꯅꯤꯅ ꯏꯁ ꯃꯥꯏ ꯃꯁꯝꯁꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯒ ꯃꯥꯟꯗ꯭ꯔꯣ ꯎꯪꯉꯤꯅꯦ ꯍꯦꯟꯔꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯃꯃꯥꯏꯒꯁꯦ ꯃꯩꯇꯥꯅꯒ ꯌꯦꯛꯁꯤꯟꯕ ꯃꯥꯜꯂꯤ ꯚꯨꯠ ꯃꯥꯟꯕꯤ ꯍꯥꯏꯗꯨꯅꯤꯅꯦ ꯖꯣꯅꯤꯅ ꯃꯁꯝꯁꯦ ꯑꯃꯨꯛꯇꯪ ꯃꯩꯈꯦꯠꯅ ꯈꯦꯠꯄꯗ ꯖꯨꯔꯨ ꯂꯥꯎꯅ ꯂꯣꯏ ꯆꯥꯛꯈꯤꯅꯤꯁꯦ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯨꯝꯃꯒ ꯖꯦꯝꯁꯇ ꯌꯦꯡꯉꯛꯏ ꯑꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯦꯟꯔꯤꯅ ꯂꯥꯛꯑꯣ ꯁꯥꯔꯅ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ ꯑꯃꯨꯛꯁꯨ ꯆꯪꯉꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯖꯦꯝꯁꯇꯅ ꯌꯦꯡꯉꯤꯕꯁꯤ ꯎꯔꯒ ꯍꯩꯅꯗꯕ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ ꯖꯣꯅꯤ ꯇꯞꯅ ꯇꯨꯡꯗꯒꯤ ꯆꯤꯔꯣꯟ ꯇꯧꯔꯛꯏ ꯏꯄꯥ ꯃꯁꯛꯁꯤ ꯎꯔꯒ ꯑꯩ ꯅꯤꯛꯂꯦ ꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯠꯀꯦꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯦꯟꯔꯤꯅ ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯨꯝꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤꯌꯦ ꯁꯛꯇꯥꯁꯤꯒ ꯂꯝꯖꯥ ꯁꯔꯥꯗ ꯑꯇꯥꯛꯅꯩꯅꯦ ꯕꯨꯠꯀ ꯁꯥꯟꯅꯗꯅ ꯖꯦꯝꯁ ꯃꯣꯏꯅ ꯉꯥꯡꯉꯤꯕꯗꯨ ꯇꯥꯏ ꯀꯩꯝꯇꯗꯤ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯣꯛꯑꯒ ꯀꯣꯛꯇꯗꯤ ꯀꯩꯃꯇ ꯆꯪꯕ ꯅꯠꯇꯦ ꯍꯦꯟꯅ ꯃꯁꯥꯗꯨ ꯁꯣꯟꯊꯈ꯭ꯔꯦ ꯂꯥꯏꯔꯤꯛꯇꯨꯗ ꯄꯤꯗꯨ ꯆꯗꯨꯝ ꯇꯥꯔꯛꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝꯗꯨ ꯆꯪꯅꯕ ꯇꯧꯅꯔꯤ ꯍꯦꯟꯔꯤ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯕꯣꯏ ꯈꯨꯝꯗꯕꯣꯏ ꯇꯧꯔꯒ ꯆꯦꯟꯊꯣꯔꯛꯏ ꯖꯣꯅꯤꯅ ꯉꯥꯏꯈꯣ ꯅꯤꯄꯥ ꯑꯩ ꯂꯩꯍꯧꯔꯤꯒꯦ ꯆꯠꯃꯤꯟꯅꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯖꯦꯝꯁꯀ ꯉꯥꯏꯕꯖꯥ ꯅꯠꯇꯦ ꯖꯦꯝꯁ ꯐꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯃꯇꯥꯎ ꯑꯅꯤꯕꯨ ꯌꯦꯡꯖꯔꯛꯏ ꯀ꯭ꯂꯥꯁꯇꯨꯗ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯒ ꯔꯨꯝꯗ ꯆꯪꯉꯛꯏ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯍꯦꯟꯔꯤꯅ ꯍꯪꯉꯣꯏ ꯂꯥꯛꯑꯣ ꯇꯣꯏꯂꯦꯠꯇ ꯆꯠꯂꯨꯁꯦ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯧꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯖꯦꯝꯁ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯐꯝꯃꯒ ꯂꯩ ꯋꯥꯈꯜꯗꯤ ꯁꯨꯝ ꯁꯣꯟꯊꯔꯛꯏ ꯃꯀꯣꯛꯇ ꯂꯥꯏꯔꯤꯛꯀ ꯑꯃꯠꯇ ꯆꯪꯗ꯭ꯔꯕꯅꯤ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯐꯃꯨꯡꯗꯨꯗ ꯀꯩꯅꯣꯝꯃ ꯃꯣꯟ ꯃꯈꯥꯗ ꯊꯅꯝꯃꯤ ꯃꯥꯅ ꯍꯦꯛ ꯑꯗꯨ ꯇꯧꯔꯤꯉꯩꯗꯨꯗ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯪꯉꯛꯏ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯖꯦꯝꯁ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯍꯥ ꯀꯩꯁꯨ ꯅꯠꯇꯦ ꯖꯣꯅꯤꯗꯤ ꯀꯤꯅ ꯍꯦꯟꯔꯤꯒꯤ ꯇꯨꯡꯗ ꯂꯩ ꯑꯗꯨꯒ ꯅꯤꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯣꯝꯗ ꯇꯨꯝꯃꯨꯔꯁꯤꯔꯣ ꯍꯦꯟꯔꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯃꯨꯡꯗꯨꯗ ꯀꯔꯤ ꯂꯩꯒꯦꯅ ꯀꯣꯏꯠ ꯑꯣꯠꯂꯒ ꯌꯦꯡꯏ ꯃꯣꯟ ꯃꯈꯥꯗ ꯆꯅꯝ ꯃꯅꯥꯎ ꯑꯃꯒ ꯁꯤꯡ ꯃꯇꯦꯛ ꯑꯃꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯦ ꯖꯦꯝꯁ ꯂꯠ ꯇꯧꯔꯒ ꯑꯗꯨꯗꯣ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯍꯦꯟꯔꯤꯅ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯕꯣꯞ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯈꯜꯂꯒ ꯂꯣꯏꯅꯔꯨꯔꯒ ꯅꯪꯅ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯇꯧꯕ ꯖꯦꯝꯁ ꯃꯁꯥꯗꯨ ꯐꯨꯕꯒꯤ ꯆꯩꯅꯥꯗꯒꯤ ꯉꯥꯡꯉꯛꯏꯕ ꯋꯥꯍꯩꯁꯤꯡꯒꯤ ꯆꯩꯅꯥꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯝꯃꯤ ꯃꯄꯤꯁꯨ ꯃꯔꯤ ꯆꯦꯟꯊꯔꯛꯂꯤ ꯃꯌꯥ ꯀꯥꯕꯗꯤ ꯊꯣꯛꯇ ꯇꯞꯅ ꯅꯠꯇꯦ ꯚꯥꯏ ꯖꯣꯅꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯏꯁꯦ ꯍꯥ ꯆꯥꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯅ ꯇꯨꯝꯃꯦ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯗꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒ ꯅꯪꯃꯛꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯍꯦꯟꯔꯤꯗꯨ ꯁꯥꯎꯅ ꯀꯗꯥꯏꯗꯒꯤ ꯐꯅꯤꯒꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯪꯂꯩ ꯂꯩꯔꯒ ꯄꯪꯆꯥ ꯆꯥꯔꯒ ꯂꯩꯕꯅꯤ ꯅꯪꯅ ꯁꯨꯝꯕ ꯐꯅ ꯇꯧꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯏꯅ ꯑꯗꯨꯒ ꯅꯪꯅ ꯄꯨꯛꯆꯦꯜ ꯄꯤꯛꯅ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯠꯀꯦ ꯃꯥꯡꯍꯟꯒꯦ ꯀꯤꯍꯟꯒꯦ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁꯄꯨ ꯇꯞ ꯏꯟꯊꯣꯛꯑꯝꯃꯤ ꯖꯦꯝꯁ ꯇꯁꯦꯡꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯆꯨꯝꯃꯤ ꯃꯥꯅ ꯇꯧꯔꯨꯕ ꯑꯁꯤꯅꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯖꯩ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯟꯔꯤꯁꯨ ꯉꯥꯡꯉꯣꯏ ꯑꯃꯠꯇ ꯈꯪꯗꯦ ꯃꯤꯅ ꯍꯦꯛ ꯇꯥꯕꯗ ꯍꯨ ꯄꯨꯕ ꯂꯤꯟꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯌꯩꯗꯅ ꯉꯥꯡꯉꯤ ꯖꯦꯝꯁꯅ ꯆꯨꯝꯃꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯍꯦꯟꯔꯤꯅ ꯋꯥ ꯍꯥꯏꯕꯒꯤ ꯇꯟꯖꯥꯒ ꯐꯖꯅ ꯄꯤꯗꯦ ꯐꯠ ꯏꯟꯊꯣꯛꯂꯒ ꯀꯩꯅꯣ ꯆꯨꯝꯃꯦꯗꯤ ꯍꯥ ꯖꯦꯝꯁꯅ
nate vai noi egi wa se amta tao Johnny na school sida leiwa satra mayam sina ngasi kari torokani hayeng na kamdorokani haina mi paina dana masa nik nik tana leire James masada hena nuaitava pendavana lore mamittagi mapidi chinthava lepte bai noi egi wa se amta tao Henry mayadu chiklaga minai nangi wa ta do nate khangwa ha lamja sara machani haiwa nasana narai vuktuda thelago thoke khangano loina khangnarabu ngaktani ko James tu kaplaga noi di nahan kai aibu lamja sara machani khanna loina da ibu oire ko bai noi adum na igonda haigano Henry James ki mangaktu chapaga haire nang kedo haivno ha lamja sara amuko su haire nang ai phu ga haibro handakti James su miyoibu ko vonina sauningla amale Henry ki mamai duta kinna thindalai nang na ingonda adum na haiba yabra ha ai gi iba fana leitrafasu ai lamja sara macha natte noi ne noi adu pukchel bikfa pukham amatada munamuna chamina dana nokmina dana mayam do kaukhoga noi makna nachindu dagi wahaidu haiba ngamlawa noi am fate noi makna asumna tawraga mi ataina di aise makha tawdangde Henry na mamai mamit amata khangda khai thajilai James su masadu chakpa sauningba kaya aduna makut halaga anidu fugaina rai Johnny na fana kanna khamna bu hotnei adubu ngamlamde room thangnava singdu thong hangtu o haina kanna thilli sida natana oja su lakle Johnny na noyani lepo yare sar lae oja na Johnny thong si hangdo haibne Johnny su fakhatna thong du khangang hangdo i oja du changakpaga wahang pa hangga tawde chaini hekta set set kalai adusu Henry dana hena phuba horai oja na kaino noyani na hingchida tawrse noi mapanda leige haibro James tapna sorry sir Henry mayadu chiklaga sorry kaina ibo nang hingna phumni he oja duna Henry ta chaiduna pangkanda kalli mangonda oina taina khre mathong maram khangdava sari oja amana hairise kari haibuga tade pumnamaksi nang oiramni ne ha James Henry fuwaduda yengba ngamdana sir yare mana nate ai wadu makha tava nangde Henry mana adumna tawraga hena sauningai mabu karemnabagi mawongda khankhre taningdremta minungsi leiwa sabira anu pelabna tro nang ojatuna amukka hena Henry tu furami nang sumsumaini yengbani yama chokpa naidradi hostel sidagi tanthokani aina menggi ma yenglaga sumthambani ko nang Henry tu sauna ojara khumlei tanto ai hostel sidaga leiroi tokhrani aduga amana karigumba fana aina hostel sida leirabadi ai room change tawgani handaki wahai du James magi thamoi du masing thingamdana achaubu nungjau mana mache tana thugairage matagum tattana thugairi kappadu khangjin bangamda machin ani du chiksilaga khangjari ojana natinjang khunggono thajilakan nang nangi marupsina tumina leiraga nangna yamna respect yauruse kaigino ha Henry achakpa maida gi hajin bogum thokre James pu thagalaga nganglakpa wasini man hena sauningni wasi makut ani du lonaraga ojada ai ka chance tobio please sir ai soikibalan ki yaurbasu ngakpio ojadu sor sang hontoaka okay kari maram gino noina siuna saunarise mamangdadi noi masen pundanawa khaidoke haibidana pulap hostel da thokani haina hekta tawkhibadai Henry na matang ani sir aigi room change tobio ojana phare hayeng tawrage ngasidi noi sita leiro si hairamaga oja amadi satra singdu mari mari thokre Henry di thawaga sade phi kamaga adai da leiwa pot kadu panglang dulangi James yam tapna bai Henry kaimta khumde hanna fawwa yengda khai famung da fatka khatki Johnny su James ki matau tu yam nungai raktre bai aikhui ju khange nangna aikhui bu hatna ba tobu nati haiwa adubu nangna hura lona da lona thumna tobu se sidi afaba nati nangsu nasana khanglamgani James tu nungai tana nate Johnny ai mathakta gi Henry na fat hairei hangoi lava nang kai dore yang wari watai toba pa magana lehogero ha ai chat khoro
Johnny su James sa haifet yengaga magi famungda kakhatkre. James machindu chiksilaga ningamdana yengduna lei masadu tofam lafam ama ikang khangdana masu famungda kakhatli adubu tumthava yaramde. Johnny tapna nipa James se yam nungaite mayam kape. Henry na toksinai ne mi fataba mi huranba mi haise sumaina mi gi mamitaga emotional ga ohelaga utchai bangambane ngak lega dum thokpa ma tawkrani. Johnny na atubudi chumba kai wakal man tawrisiwa ikoi da haiba sunate ma lona tawrise. Henry na usittaba susari khangni dana ma kanana mabu tinabi genge aina hayeng mi khudingi loina haigani. James se butchana bani haina ma nungaini. Ani du nangangnari vatu James sutai makok tu faijumna kupsilaga machindu melaga kapchai khangba ngamdraduna amuksu faijub tu haidoga sor sangna sangna holi aduga hik laugai kapi. Thamoida thagona duna mama bu ningsingjai. Ima kaigino nachabu asuk nongdam thina pokpiramiwa nakhoi fattaba thabak mingchet kharana aigi punsi se lekha tanaba macha oire ai hingingdre ngasisu ima ita sengna sininge adubu ima asonbi nangna tomdo karamna kanagi wakalda kanagi asada hingani khanwada ai siba ngamdre ai bukarigi mi oina samasida pokhan birame buno ai bukari oyu haibado ai khang yamda ware. James tumbasu yada makok tu sumsum khanjilaga wakal sontaduna puba ngamdre hik launa kapcharei phana thengava tungda James longna fuk hogalai aduga machinda solai. Pumnamak aigi iralne aigi ngakpifam thoktraba iralse amukta ngakpiyu haisira aina hairugana aigi tatni haiduna hena aibu haina khiroidra. James makok mochadu puba ngamdaduna kapli nati khaningbu khansano ai makhoida lale haijagani. Si khalagama famungdagi kumtharai magi famung hek mathakta khoi ani du leiribani atubu ma hekta kobudi ngamdre masadu loina fajin khibugum tawre. Leblaga adumak lei mana kobusu ngamda tofum ama ikhang khangda leiridu ani du tumbanate uribani adubu kemta khangdava sarga lei. Johnny di kidana Henry da konsilaga wangange tawe. Henry na machindu satmen sili aduga tumina layu hairami. James sor sangna hondoga hairage haina chapjungna lepkhre onsilaga maya kathokpaga makhoi thongnau na kanduda kodrok tawri. Ani du pakhatna phuk hogalaga oima matau aduda James su yauna khanglibani. Henry na mathaktagi James bu thoklauna kawrai. Hey minai nang haujik suwa. James na bai ai nati makha tawa nangde amuksu mapandagi mi kapagi makhol tarai. Henry na ekoina kiraga khanglaga nang nuai si kaino ha hat ke harga loina halo kapadu sumsum hengalai. James su mana thongnau mayada changsilaga kari no khara solaga kapadu tokna vatorami ngak leiraga adumak tokre. Johnny ga Henry gadi kina adumak yengnaduna lei amu makha tarudre fattanungdaga thokladra khanduna famungda kakhatli. Somdana kamdauri pictru michik miracle tadraba matam aduda hostel adudagi khara chathoga as miga amu lummaga leiramdana sarvana savatare khara hujariba samlanga se mai thage ga hirakani yung tupi se upaga protect hoge. Si hairaga amuksu phamaga mamittu chena uisilaga mantra sonba horai. Ong asangbi swaha haikaka mura tongsangbi taibang malang sakmana rao o tongsang kaubiyo la phang kuku asangbi la chu tongsang. Pictru butlon kaya ama sonduna leiringai khanghaude nongchuplomdagi thajagi mamang thangna fan chongduna lagli. Pictru madu uvada haraubna lore italae tongsangdu chonga laaga adaida koyeng yengi
Tamba kanano ay bukauriba. Pictruna Mata ay nani Tongsang ngasai kai ude nakanda lerami budu urai Tongsang fanchongaga savanga du semaga Who are you? Yung tupi upi. Pictru magi yong tupi du lauthoga Haima hingchabi ai ni ai Tongsang du ngakna khangprek khangi Oima. Pictru du pakhatna Kaitorage Tongsang hauna noklaga Mata mamagi chanabi. Miki hanbi partner mata toro. Pictruna Mata nusibi ayang ware Tongsang na Tamutasi kariyawano. Ngai kone nangina samdudi kanana puino. Onthokna phajana phoikhredako. Pictru thokiva thoktok pumba Tongsang da loinamak lirami Tongsang du sauna Kari karamba makhalgi butno. Haijisibu Tongsang ingontaki hena sathiba butsu thola abu hujikanse. Pictruna Mata nangna soidana ngamganiye aigi pangal sakti yaudaba asina maram oiraga mana aibu hanjin lakchaiye Tongsang na Ngai khose adudi araibani. Nakoktu yenghaidre. Adaidaki napira charura kainoma hapao. Natradi ai nang oina kisilae. Adu natraga aigi sagak to se kharap hoida ura. Pictruna Yare ai chu mana amana moigi sampun bi haibra adu saraga phajilage Ani du asumna ngangna lakpana hostel yoksilakle Ani du lumlum dona lai Tongsang yam tapna Toro gaitano lai haitubo. Pictruna Khangde isu nang yengo aidi amata khangde Tongsang du mamitu usilaga yengi aduga Oh, somda laide lao. Ani du amuk tapna lakpana yoksilakle But amadu hik kapaga lerami Amuksu chap lepaga makoktu khoro khotli As sire hakachabana. Miki hanbalairi ai hik bisingse hana sagai daga chadoni. Duga ngaktang leraga kapage. Buttu hik oina marga laikre Tongsanga Pictruga lupmaga yengi Kai bunno sibo makoktagi kainoma pharaga charisi mana Tongsang na Sidi yam sathiam do male toro. Ngasidi tawragumse hayeng oina tawrase. Magi moong matawse hana khangdukse. Asumna numit adu haukirami Nongalava tungda Henry khoisu moigi mafi marun singdu loisili Henry na School halaga sarna room change tawna haveniko Salasilao Johnny na Ngai ko siyamta loisilamge Tawriba matawduda James tumina karisu haiva ngamdana yengduna lay Yam tapna Bye Henry mamitu faini yenglai James haige tawramba wadu haiva ngamda mapi ira chelai Tasengnama wangang thoktre mana hainingi vatu haiva ngamda leiringai ani du haunaraga thokre Made matomta tumina lai Man matomda tongana tava uraga atopa satra kayadi noknari Tompok noklaga Matomda taraba male ne Moy marup anisina fauba inthokfira male Atopa amana Aidi yam hainadebu masigi James tukatche Tompok na Adune hainade yengono kizadro amuk semjilakani James mana onsiluvada mi amatuna mabu phana haivide kanana su taningde Ma uvada handoknava hainadava hangoiva kaya uttuna leidi Tasengnama adukki matik wakhal sontharami Magi masada phawriva nungaitava kanana su khangbide Mana kappa nungaitava uraga Tatni haina hekta khalli maramdi mana tawjaruva kaya dunani School yorakle ma uvada suklaga leithoknari James masadu tawfam khangda mamaidu thamfam khangdana fat leiraga lei Johnny ga Henry ga fami baduda changsilaga phamtharei Johnny su hainadadana Henry lomda khara sum changsili Henry na as kainone tare ei sum chungsile sibu Johnny mamituna inkit tawraga amasi haidana hairi Henry na lo maninglomda phamuse ani du thoga last bench ta famkhre James matomta ngaire famibadu
hostel da leiminaba mi singda natana mogi classmate singduna su machi machi ngangnaraga nokli Shanina kalak hik felida nusidavun narine tompokna magi hui ani sina fau tinabidre adu nang hostel la karam kanda changak toino Shanina ai hayeng changani da somdana James tu ikai vanus lore mayamna magi matau anina tinabidre matomta tare haiwa du targa luktharaga nungai tavakayana phumbangna rawa thamoi gi chaina du milu pirangna khamba yada chenthari tasengna ma nungai tavna ayokre magi nungsirawa chanarawa matau anina fawba mabu miraire tinaningdre hangoire khaluvada ma tasengna thamoi pubangamdre class tu oja changak tuna horami ojana hai Sonia mamangda matomda famise nang changsilaga phamba yadro ha noi manga namsilaga phamidu kaino Jonina tale sir ai sida dum phamge ojana hogulo yam thuna hogulo James nak da phamula asumna ojana phurga phamali hojikti James tu kharada oirasu wakhaldu safaramni maramdi ma matomda phame haina noknaram liba mayam dugi mamangda moi ani famle khanvanani Joni di machinduda yalaga sum phami hainadabna sluirabani James na khara changsilaga Jonia kaurakpa duda phu hogolai aduga kaino James hai khalibu wadu kana roi haina khali tumina leijai kaisu nati haina mawak tunomi mapidu tapna mari tarai break ke matamda suma tumina classroom duda phamaga lei mayam duna langdana lawbuga haraubuga kochen chendana achapo chavana kaya amasu chanari James tu matomta toilet lai mi singtu ngasi di mangonda maram leigera leiroira adumak loina yengnara James toilet manungda changaga tofum khangda wakal phumbangnana tuminna machindu mensilaga kapi masadu khaluraga hena nungai tavna lore hik lawu makhai kapli